mayam. Hi meow. When Neikhaibi Team di live house there meow. Neikhaibi Team di oi aduduga ngasi gi oina di live sida di ai thane haizare meow waro biganu. Ado meow hoyi live yengbining basingdo yengbira o ado hoyi chung ngahak wari watai ising ichau su kana tawri ko hojikse. Adu ising ichau gi sum wari watai ju khara dum sanase haidi khoizu nungaite awabada saruk yazai. Hi, Willie now and baby. Baby out there. Hadi ising ichau zu yam kana tawri irang marak sida mu ising ichau gi amu tawnare hojina mu. Ya dum loiba naidabado. Oiba. Hi Lingjen chak charbo chak sare. Noidi charbo nungaribo noi nungariye noidi nungaribo. Mayamdi nungaribo. Ay mayam pulap to nya hangaki ko. Noida onya laage ay khoi thumani. Oh noi thumabo tawtharagan la o ay omge papa am tawraga. Noi che mayamdi akhoi che mayamdo ngasidi yaudre haidi ma magi thabak ama chatnagibane ko thabak adum haidi som mi ama ni thabak khar juno phado blek ta natra gan ai su sare irole nangdi kari mathen cha ai khoi ju irole manne ye khoi irole lapu irole khoi gi wang nam ne ai wang ji lapu cha ben kaino ngasidi na thanta tharabo atai duna loina ichaugi center grab ichau center grab thangai hagi tamni dai ichau center de moi thaba ingang mama chatnagibako adudugi ne bai than thaije ado mayam si to ai dum live dum thajar ke bo akhoi ji dum hayang su dum live thar ke ko nungdin da su thai ba ko mayam na sum moi betai saraning ba mi leiragadi akhoi bu nuksi bi ba leiragadi akhoi gi channel na su mayam na video da su like tau biro subscribe channel su subscribe tau san biro video su like tau biro comment tu tau biramo khoi video thagat pada mayam na comment mo amtang pibiramo adu khoi makhada na video nungai nungai ba dum namjare khoi bit to mayam na piyo ba sing tumbro no akhoi di thumdi atopa atopa mi gi mayam thumnei ko aduga khoi gi oina di hojik di thumdri akhoi gi di panga di thumde do khangde tamba ngamde ko 농담바나 땀잠바 고심니 안악바니 nungshima paupuduna 농담바 락리타 모이기 야올라바 nungshina batamlano ningon ta moilay tarani Jamna thangba kong tangse tamoy anyingi nungsiba lautiberan kanjarubana isay mayak su kandare to mayam akhoi je dum marak ta live thajar ke buka video sum thagal lakke video akhoi da nam haning ba leiraga su mayam na dum comment dai biramo akhoi dum ngamaga di dum namjar ke buka ngamna ba su dum hotna jage Iko mingthau manaktai kayam chatlige nongma thengnase lake iko mingthau manaktai kini naknare ko kem chatre hayangdi noi mi ahum oidoi natro hoi oidoi ne hoi mi ahum da te hoi mi myam orakani adu dum thajarke
Kaino tungda kaino lady ga am hai but oirangani kaisu khalluno adugidi adi kano ni ba but oirasu leijasano boko magi su magi leibam mama adum leijabani ba khoidi yetpusu netabsu netra tungda laigera mangda laigera lainingba leijasano mayamna ko thi haigera phase haigera aige dum sakneba ko mayamna thi haraga ai phajararoiba ado MB Bimon sister tarabo hai salamene kay haigra ai tadre ai tahawdre Bimon gi speech to khara di dum tai ko aduga hoi dum haidi hairi dum tai ta ba badi bayan noi bagay adum man hai ba dum hairi su dum ta jai mi moi bani na ja adu already yumnak haira o nang thiba lake yumnak lo as yumnak ki bu anyway some howdy chuzak masamni mali he chuzak masamne kaino ne aina khoi chuzak khara pale ba ko aduda aina ne sum samda hapchan bane ba live thage na ne aina ngasai ne samda hapchan ba adudugini da sam atu chuzak masam samam keli ubra ai khusau kay haino pema phajaida phajai haira nusidana haira nusina haira khangdreda phagi nate yumnak haira o ahoi yumnak lo thoksom ne thoksom Lingjen chak charbo chak chare thengamne dum chasalaba ido dugidigi ichan ni sing chauri loina tumle ichan wani di kadai chakri Noi sing thungare hoi ising chawa yam nungai ti kai lamde yorbano bro haidora kaisam Robinson akhoi ahum adum thaminaiba ko adu ngasidi thadre ising chawnina ne ma thabak chinaba ising chawje mayam kamai tawrigi na khoi sum tharakani bu ko khoi ju chawpe chawta be adu tamba ngamde natrane kaidagino sombo ai gano heldagini kamyaro uchiwa hayelana su halaibane ado asengbade heldagini ko again yellow yes again amulai thanda moi thaminabto net to yam nungaiteba mayam ju dum khangamni nga sai live yengbo yaragadi ko isan kailanno hayeldagini hayel mayang imfandagi adum naknarabane yang imfan khangagadi ko hayena dum khangamni khali khangdre ai ju janpurdargini noigi subscriber aseng baduni thank you Sam Robinson hoi subscriber aseng boy thank you hi asem phadesibu ai sani ko hoi mani ko mansano aina malami je ai du maladamne ba aina semdokpa yaroi ba sida I am black yellow yellow lit like a bell under the black of it oil of an yang panggang din namin left hoi ai mathangdadi kanoda tharage white ta tharage ko background do white ohelage bako mayamna dum haibiro soiba soido mayamgi moto khoyi mayamna soiba haibirakadabani ising chawdro no da khoi side di chawdre ba na di dum adu to kompham yam chawnari noi ti chawbro hi sister hello turen di chawai bako turen budi ekta nik laure adu duga khoi yumne makta di changakpa oidri
ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯑꯉꯥꯎꯕ ꯌꯥꯝ ꯃꯥꯜꯂꯦ ꯆꯨꯔꯆꯥꯟꯄꯨꯔ ꯍꯥꯏ ꯀꯥꯟꯆꯤꯄꯨꯔ ꯍꯥꯏꯕꯅꯦ ꯑꯩ ꯆꯨꯔꯆꯥꯟꯄꯨꯔꯅꯅꯦ ꯍꯥꯏꯐꯦꯠ ꯎꯕꯗꯨꯗ ꯃꯤꯠꯁꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩ ꯁꯨꯃꯥꯏꯅ ꯌꯦꯡꯖꯜꯂꯤ ꯑꯗꯨꯏꯅꯦ ꯀꯥꯟꯆꯤꯄꯨꯔ ꯍꯣꯏ ꯍꯣꯏ ꯀꯥꯟꯆꯤꯄꯨꯔ ꯍꯥꯏꯕꯅꯤ ꯆꯨꯔꯆꯥꯟꯄꯨꯔ ꯍꯥꯏꯕ ꯅꯠꯇꯦ ꯑꯣꯀꯦ ꯀꯥꯟꯆꯤꯄꯨꯔꯗꯒꯤ ꯊꯦꯡꯛ ꯌꯨ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩꯗꯣ ꯏꯔꯣꯟꯕ ꯆꯥꯏ ꯂꯐꯨ ꯏꯔꯣꯟꯕ ꯋꯥꯡꯅꯕ ꯆꯥꯕꯅꯤ ꯃꯌꯥꯝ ꯋꯥꯡꯅꯒꯗꯤ ꯂꯐꯨ ꯏꯔꯣꯟꯕ ꯆꯥꯎ ꯋꯥꯡꯕꯅꯤ ꯌꯥꯝꯅ ꯍꯋꯥꯏꯖꯨ ꯆꯥꯋꯣꯏ ꯊꯨꯝꯃꯤꯅꯥꯏ ꯃꯆꯥꯒ ꯍꯩ ꯍꯣꯅꯤꯗꯣ ꯗꯥ ꯃꯥꯂꯦꯝ ꯉꯥꯟꯕ ꯅꯪ ꯐꯣꯟ ꯇꯧꯔꯛꯑꯣ ꯀꯅꯥꯅ ꯗꯥ ꯃꯥꯂꯦꯝ ꯉꯥꯟꯕꯕꯨ ꯑꯩ ꯈꯪꯗꯦ ꯑꯩ ꯍꯣꯅꯤꯗꯣ ꯑꯗꯨꯝ ꯍꯥꯏꯔꯣ ꯃꯥꯒ ꯑꯩꯒꯗꯣ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔꯗꯣ ꯄꯥꯏꯅꯗꯕ ꯐꯖꯅ ꯑꯗꯨꯗꯨꯒꯤ ꯋꯥꯡꯉꯨ ꯋꯥꯡꯉꯨ ꯍꯣꯏ ꯋꯥꯡꯉꯒꯦ ꯃꯌꯥꯝꯒꯤ ꯋꯤꯁꯇꯒꯤ I like way you just ꯃꯤꯁꯣ ꯑꯕꯣ ꯅꯪꯕꯣ ꯍꯅꯣꯛ ꯑꯃ ꯂꯩꯕꯤꯔꯛꯀꯦ ꯂꯩꯕꯤꯔꯣ ꯂꯩꯕꯤꯔꯣ ꯑꯅꯣꯞ ꯑꯃꯃꯝ ꯂꯩꯕꯤꯔꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯈꯔ ꯐꯖꯕ ꯏꯁꯇꯥꯏꯜꯗ ꯕ꯭ꯂꯦꯛꯇ ꯑꯣꯏꯅ ꯂꯩꯔꯣ ꯍꯥꯏꯠ ꯀꯣꯏꯁꯟ ꯃꯥꯔꯛꯀ ꯇꯧꯁꯤꯜꯂꯦ ꯅꯦꯛꯈꯥꯏꯕꯤ ꯀꯃꯥꯏ ꯀꯧꯈ꯭ꯔꯤꯅꯣ ꯅꯦꯛꯈꯥꯏꯕꯤꯁꯤꯔꯣ ꯃꯃꯤꯡ ꯊꯣꯟꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯁꯨꯝ ꯍꯥꯏꯖꯟꯕꯅꯦ ꯅꯩꯗꯣꯏ ꯃꯥꯜꯂꯤꯔꯕ ꯑꯗꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯗꯕ ꯃꯤꯅ ꯑꯩꯈꯣꯏꯒꯤꯁꯦ ꯀꯃꯥꯏꯅ ꯊꯣꯜꯂꯤꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅ ꯌꯥꯝ ꯍꯪꯉꯦꯕ ꯀꯣꯛꯀ ꯉꯥꯎꯋꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯁꯤꯁꯇꯔ ꯀꯩ ꯂꯝꯗꯩꯅꯣ ꯑꯩ ꯀꯩꯅꯣꯗ ꯍꯩꯌꯦꯜꯗꯒꯤꯅꯦ ꯑꯩ ꯏꯝꯐꯥꯜꯒ ꯅꯛꯅꯔꯕꯅꯤ ꯃꯌꯥꯝ ꯃꯌꯥꯡ ꯏꯝꯐꯥꯜ ꯈꯪꯕꯤꯔꯒꯗꯤ ꯍꯩꯌꯦꯜ ꯍꯥꯏꯗꯣ ꯑꯗꯨꯝ ꯈꯪꯉꯅꯤꯀꯣ ꯅꯪꯒꯤ ꯁꯝꯗꯣ ꯁꯪꯕ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯌꯥꯝꯃꯦ ꯌꯣꯜꯂꯦꯗꯤ ꯄꯩꯁꯥ ꯌꯥꯝꯃꯅꯤ ꯏꯁꯤꯡ ꯆꯥꯎꯔꯤꯁꯦ ꯂꯥꯏꯐꯀ ꯊꯥꯗꯅ ꯌꯥꯝ ꯄꯛꯇꯦꯀꯣ ꯍꯣꯏ ꯏꯁꯤꯡ ꯆꯥꯎꯋꯦꯕꯀꯣ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ ꯑꯩ ꯃꯤꯅꯦ ꯃꯌꯥꯝ ꯃꯤ ꯃꯥꯟꯗ꯭ꯔꯕꯣ ꯑꯩꯁꯦ ꯅꯪ ꯌꯥꯝ ꯋꯥꯔꯤꯍꯦ ꯏꯆꯟ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯑꯩꯕꯨꯗꯤ ꯋꯥꯖꯗꯦ ꯋꯥꯔꯒꯗꯤ ꯑꯗꯨꯝ ꯄꯣꯊꯥꯕꯤꯌꯨꯀꯣ ꯍꯣꯏ ꯍꯣꯏ ꯄꯥꯔꯛꯑꯔꯣꯏꯒꯦ ꯑꯩ ꯃꯊꯪꯗꯒꯤ ꯁꯨꯝ ꯅꯨꯡꯁꯤꯔꯛꯇꯕ ꯄꯥꯅꯤꯡꯉꯛꯄ ꯑꯗꯨꯗꯨꯒꯤꯅꯦ ꯖꯤꯑꯣ ꯅꯦꯠꯋꯥꯛ ꯌꯥꯗ꯭ꯔꯦ ꯑꯩꯒꯤꯗꯤ ꯏꯌꯥꯔꯇꯦꯜꯅꯦ ꯁꯕꯥꯁꯀꯦ ꯏꯌꯥꯝꯕꯗꯨꯗꯤ ꯅꯣꯛꯁꯤꯜꯂꯛꯏꯁꯤꯗꯤ ꯉꯁꯥꯏꯒꯤ ꯁꯪꯈꯥꯏꯅꯦ ꯆꯅꯤꯗꯤ ꯇꯧꯋꯦ ꯅꯌꯥꯝꯕꯗꯣ ꯅꯣꯏ ꯃꯌꯥꯝꯅ ꯊꯤ ꯍꯥꯏꯃꯟꯗꯅꯀꯣ ꯃꯥꯅ ꯌꯥꯎꯍꯟꯗ꯭ꯔꯕꯅꯦ ꯃꯥ ꯌꯥꯎꯍꯜꯂꯔꯣꯏ ꯁꯨꯡꯌꯥꯎ ꯌꯥꯎꯍꯜꯂꯔꯣꯏꯀꯣ ꯍꯥꯏꯌꯨ ꯑꯃꯨꯕꯤꯗꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯃꯗꯤ ꯌꯥꯎꯗꯦꯅ ꯌꯥꯎꯗꯦ ꯑꯩ ꯏꯊꯟꯗꯅꯦ ꯐꯝꯃꯤꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯉꯣ ꯃꯌꯥꯝꯅ ꯀꯩꯅꯣ ꯎꯗ꯭ꯔꯒꯁꯨ ꯌꯥꯍꯟ ꯅꯣꯏ ꯌꯨꯝꯁꯦ ꯀꯥꯏꯋꯥꯏꯗꯅꯣ ꯍꯦꯛ ꯊꯣꯛ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯏꯆꯜꯁꯦ ꯑꯩꯒꯤ ꯃꯤꯡ ꯂꯤꯡꯖꯦꯟ ꯀꯧꯋꯦ ꯑꯁꯦꯡꯕꯅ ꯂꯤꯡꯖꯦꯟ ꯊꯣꯏꯕꯤ ꯌꯥꯔꯦꯗ ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ ꯇꯨꯝꯅꯤꯡꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯇꯨꯝꯕꯤꯔꯣ ꯂꯥꯏꯚ ꯑꯩꯅ ꯌꯦꯡꯗꯕ ꯌꯥꯗꯦꯅ ꯀꯩꯁꯨ ꯊꯥꯕ ꯅꯠꯇꯦꯕꯀꯣ ꯃꯌꯥꯝ ꯁꯨꯝ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯊꯥꯐꯝ ꯊꯣꯛꯄꯅꯤ ꯃꯁꯤ ꯌꯥꯝꯇ ꯆꯄꯣꯏ ꯃꯤꯆꯤꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯅꯨ ꯏꯀꯥꯏ ꯏꯀꯥꯏꯅ ꯏꯁꯩꯒ ꯂꯣꯏꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯆ꯭ꯋꯥꯗꯩꯔꯣ ꯃꯥꯅꯦ ꯎꯆ꯭ꯋꯥꯗꯩꯅꯦ ꯑꯣꯜꯕꯝ ꯂꯩꯕ ꯑꯗꯥꯏꯗꯩꯔꯣ ꯃꯥꯅꯦ
Lingjen Thoibi kaubana paksay nangdi. Isay mingi dum padam. Chahi kaya subirage. Ma'am. Akhoi channel se subscribe tawdaba yarogadi nusidaba akhoi bu nusibidaba isininaw singda subscribe tawsanbiramo. Chumi yengingbadi tumo yengdadi tumo haiko. Hoi yengdradi tumo kai mi. Haidi noi tumbana tumjabane aigi tawum thokwa ma ya pamani hajik. Ko. Amadudi kai no amadu yaudi ye ithandani phammi se. Kaidauge hai no. Nangdi nungtigi uiye. Kaida urige aibo. Uramni ai sum video su thagale adu live thai. Sister class ke ya gari no. Adum khara tamba ba tammi ko. Hi che. Hello Dolika Khadangbam Dolika dai ne dum khanga le ma je sum yengbagi toy. Noi kun do kai. Ahoy kun oh. Hekar ne ba. Ahoy kun tum gare ma di angang ni na ya. Sak sa abaga tumjaba ma di. Subscribe tau kaina yam pau bro. Kusini ge. Ai da nokninge akhoi suknung nusidaba ba mina campaign sum biraga keno tawbaje video yengbibaje yam thagachari dombu thank you. Isanaisu siwadaine okay siwadai oire malem salam haira. Siwadai joidi dum uramani aisu manina ko. Kai mathen charge aino chu hayane bo ko. Akhoi keno ironba chare. Okay. Nang singda amta yengdrabo ichan. Keno ne akhoi mingjen do kai grabo ko de mingjen yengdrebo ko. Aduna ne. Warau binu do gidi. Oiraklani kani apai. Ma'am nusibiragadi mingjen ama bibira o. Nusidiraga nusidre. Natra. Peli ga. Hawbro mathendubu hawe nomagi hingna basariba aduni. Ma'am adu chaba yai sida phamalai je hingaga. Sakoda toina nausum isaido. Fajar olang thagi matawgum nausum. Mingsen do hozik purake. Yarni nakonda mixilo sarabudini ai hemale ai di mingsen yam leiko. Talai benina. Nang sigro. Nang sigro kanano sigro maya. Kai mathen chargi akhoi kinu sari. Moi comment ji yenge khoidau sawninga de hinjang loi kawe. Iron ba chai. Honi gi number amukta pambani. Honi de dum lawro ba. Uchuwa de ni haida ni brother de malem salam ja. Honi de dum lawro. Adu di haidi. Nga sai hayo. Nga sa di ye. Noi thongan ga naknare mingsen purak. Yarni. Ai migi mapot mana law pamde. Diyamna aingond sida bibanangna hay amu as mingjen aina mingjen pipi girni asini pije du kana ga ni like kada yolamade khoi ngamjaroi. Ayo ning drisi ro. Nang uning dana bani haydan anya mantra to sanbani.
ꯑꯩꯗꯤ ꯄꯥꯁꯣꯏꯗ ꯂꯩꯔꯦ ꯑꯗꯨꯅꯅꯦ ꯑꯣ ꯄꯥꯁꯣꯏꯗ ꯂꯩꯔꯦ ꯍꯣꯔꯦꯟ ꯀꯩꯅꯣꯗ ꯎꯁ꯭ꯋꯥꯏꯗ ꯂꯥꯛꯑꯒ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯣ ꯆꯨꯝꯃꯤ ꯍꯥꯏꯗꯣꯏꯅꯤ ꯉꯥ ꯐꯥꯅꯗ꯭ꯔꯣ ꯉꯥ ꯐꯥꯅꯗꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯏꯁꯤꯡ ꯊꯨꯝꯕꯒꯨꯝꯕ ꯏꯟ ꯆꯥꯎꯕꯒꯨꯝ ꯏꯟ ꯆꯤꯡꯕꯒꯨꯝꯕꯗꯤ ꯌꯥꯎꯅꯕꯅꯤ ꯏꯁꯤꯡ ꯊꯨꯝꯐꯝꯗ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯅꯣꯏ ꯇꯤꯝꯗ ꯍꯣꯏ ꯌꯥꯎꯔꯛꯑꯔꯣꯏꯒꯦ ꯃꯊꯪꯗꯒꯤꯗꯤ ꯑꯩꯈꯣꯏ ꯕꯣꯏꯀꯥ ꯀꯤꯡꯅ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯤ ꯑꯣꯏꯗꯣꯏꯔꯗꯤ ꯑꯩ ꯃꯊꯪꯗ ꯌꯥꯎꯔꯛꯑꯔꯣꯏꯒꯦꯀꯣ ꯉꯁꯤꯒꯤ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯊꯥꯔꯒꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯍꯣꯏ ꯍꯣꯏ ꯍꯌꯦꯡꯗꯒꯤꯗꯤ ꯏꯊꯟꯗ ꯑꯣꯏꯅ ꯅꯝꯃꯛꯑꯒꯦ ꯃꯤ ꯀꯅꯥꯝ ꯌꯥꯎꯍꯜꯂꯛꯑꯔꯣꯏ ꯏꯁꯤꯡ ꯆꯥꯎꯗ꯭ꯔꯣ ꯏꯁꯤꯡ ꯆꯥꯎꯗ꯭ꯔꯤ ꯏꯁꯤꯡ ꯆꯥꯎꯕ ꯇꯨꯔꯦꯟꯗꯗꯤ ꯆꯥꯎꯕ ꯑꯩꯈꯣꯏꯗꯗꯤ ꯄꯥꯁꯗꯤ ꯄꯥꯁꯤꯜꯂꯛꯇ꯭ꯔꯤꯕ ꯅꯣꯡꯗꯤ ꯇꯥꯗ꯭ꯔꯣ ꯅꯣꯡꯗꯤ ꯇꯥꯗꯤꯌꯦ ꯐꯥꯒꯤ ꯇꯧꯕꯅꯦ ꯏꯆꯦꯒꯤ ꯀꯩꯅꯣ ꯌꯨꯇꯨꯕꯇ ꯊꯥꯒꯠꯂꯤ ꯄ꯭ꯔꯦꯡ ꯇꯧꯕꯅꯦ ꯑꯗꯨꯗꯨ ꯌꯥꯝ ꯇꯧꯔꯛꯏꯁꯤꯅ ꯂꯛꯀꯤ ꯀꯔꯤ ꯄ꯭ꯔꯦꯡꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯁꯤꯕꯣ ꯑꯩ ꯅꯣꯛꯁꯦꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯌꯥꯝ ꯍꯥꯏꯗꯤꯅꯦ ꯑꯩꯅ ꯁꯨꯝ ꯍꯥꯏꯕꯗ ꯃꯌꯥꯝꯁꯨ ꯁꯥꯎꯕꯤꯒꯅꯣꯕꯀꯣ ꯐꯨꯜ ꯁꯞꯄꯣꯔꯠꯅꯦ ꯆꯦ ꯆꯦ ꯑꯩꯗꯤ ꯂꯝꯖꯤꯡ ꯊꯣꯛ ꯁꯣꯝ ꯊꯦꯡꯀ꯭ꯌꯨ ꯌꯨꯝꯅꯥꯛꯁꯨ ꯃꯥꯟꯅꯩꯌꯦ ꯏꯅꯥꯎꯅꯨꯄꯥꯔ ꯏꯅꯥꯎꯅꯨꯄꯤꯔ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯐꯩ ꯐꯩ ꯑꯗꯨꯏꯗꯤ ꯍꯥꯏ ꯍꯜꯂꯣ ꯊꯥꯖ ꯍꯩꯁꯅꯥ ꯆꯦ ꯊꯥꯖ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯕꯕꯥꯒꯤ ꯃꯣꯏ ꯕꯕꯥꯒꯤ ꯑꯣꯏꯔꯁꯨ ꯌꯥꯏꯌꯦ ꯏꯆꯟ ꯑꯩꯗꯤ ꯃꯣꯏ ꯕꯕꯥꯒꯤꯗꯤ ꯈꯪꯗꯤꯌꯦ ꯑꯩꯗꯣ ꯈꯪꯕ꯭ꯔꯥ ꯐꯣꯟꯁꯦ ꯄꯥꯏꯗꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯇꯧꯔꯛꯈꯤꯅꯤ ꯍꯜꯂꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯍꯧꯖꯤꯛ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯁꯤꯁꯇꯔ ꯂꯥꯏꯔꯤꯛ ꯇꯝꯖꯔꯤꯌꯦ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣ ꯃꯣꯏꯔꯥꯡꯊꯦꯝ ꯃꯥꯔꯤꯌꯣ ꯉꯁꯥꯏ ꯅꯨꯄꯥꯗꯨꯔꯣ ꯌꯨꯇꯨꯕꯔ ꯃꯥꯒꯤ ꯌꯨꯇꯨꯞ ꯆꯦꯅꯦꯜꯗꯣ ꯀꯩꯅꯣꯅꯦ ꯀꯤꯁꯟ ꯏꯔꯣꯝꯕꯅ ꯂꯩꯕꯅꯦ ꯌꯨꯇꯨꯕꯔꯅꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤꯗꯨꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯩꯀꯥ ꯁꯨꯝ ꯌꯥꯝꯅ ꯊꯥꯃꯤꯟꯅꯕꯅꯦ ꯃꯥꯅꯤ ꯆꯦ ꯊꯥꯖ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯩ ꯂꯝꯗ ꯂꯩꯔꯤꯌꯦ ꯍꯧꯖꯤꯛ ꯅꯪ ꯑꯥꯗ ꯆꯪꯉꯕ꯭ꯔꯣ ꯁꯥꯎꯔꯤꯗꯣ ꯀꯂꯛ ꯇꯧꯔꯤꯅꯤ ꯁꯥꯎꯔꯤꯗꯣ ꯀꯂꯛ ꯇꯧꯔꯤꯅꯤ ꯍꯣꯏ ꯍꯣꯏ ꯁꯥꯎꯔꯝꯃꯣꯏꯗ ꯀꯩꯁꯨ ꯑꯩꯁꯨ ꯐꯥꯒꯤ ꯇꯧꯕꯅꯤꯀꯣ ꯃꯌꯥꯝ ꯄꯪꯍꯥꯏ ꯍꯥꯏꯕꯕꯨ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯄꯨꯡ ꯈꯪꯕꯤꯗ꯭ꯔꯕꯣ ꯃꯌꯥꯝ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯐꯣꯟꯗ ꯌꯦꯡꯕꯤꯔꯣ Hi darling, review me, please tell me. Good ꯀꯌꯥꯝ ꯍꯩ ꯆꯦꯆꯦꯁꯦ ꯖꯒꯣꯏ ꯁꯥꯕ ꯌꯥꯝ ꯍꯩꯌꯦ ꯊꯦꯡꯀ꯭ꯌꯨ ꯍꯩꯗꯤ ꯍꯩꯇꯕꯅꯦꯕꯀꯣ ꯍꯥꯏꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯦ ꯍꯥꯎ ꯍꯥꯏꯕꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯣ ꯑꯩꯗꯤ ꯍꯣꯃꯣ ꯃꯥꯜꯂꯨꯔꯤ ꯅꯠꯇꯦ ꯍꯣꯃꯣ ꯅꯠꯇꯦ ꯃꯥ ꯀꯁꯥꯔꯗꯒꯤꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯆꯠꯇ꯭ꯔꯦ ꯒꯨꯋꯥꯍꯥꯇꯤꯗꯩ ꯂꯥꯛꯄꯗ ꯉꯥꯏꯔꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯔꯒ ꯑꯣ ꯆꯦ ꯊꯥꯖ ꯑꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯆꯪꯕ ꯇꯥꯔꯒꯦ ꯆꯪꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯔꯣꯝꯗꯁꯨ ꯂꯥꯛꯑꯣ ꯀꯣꯏꯕ ꯌꯥꯝ ꯍꯟꯖꯅꯤꯡꯕ ꯀꯣꯏꯅꯕ ꯅꯨꯄꯥ ꯂꯩꯕ꯭ꯔꯣ ꯑꯩꯒꯤ ꯌꯥꯝꯅ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯋꯥꯐꯝꯗ ꯑꯋꯣꯏꯕ ꯁꯥꯕꯤꯔꯅꯨ ꯀꯔꯤ ꯑꯩꯕꯨ ꯍꯣꯃꯣ ꯍꯥꯏꯕ ꯀꯤꯁꯟ ꯏꯔꯣꯡ ꯅꯪꯒꯤ ꯋꯥ ꯉꯥꯛꯇ ꯉꯥꯏꯔꯦ ꯉꯁꯥꯏꯗꯒꯤ ꯅꯪ ꯌꯥꯎꯗ꯭ꯔꯦ ꯑꯗꯨ ꯇꯧꯗ꯭ꯔꯦꯅ ꯍꯣꯅꯤꯗꯣ ꯅꯣꯡꯃ ꯂꯥꯏꯞ ꯄꯨꯟꯅ ꯊꯥꯃꯤꯟꯅꯔꯛꯑꯣ ꯍꯣꯅꯤꯒ ꯑꯩꯒ ꯂꯥꯏꯞ ꯊꯥꯃꯤꯟꯅꯔꯛꯑꯔꯣꯏ ꯋꯥꯔꯧꯕꯤꯒꯅꯣ ꯄꯥꯏꯔꯛꯇꯣꯏꯅꯦ ꯍꯟꯗꯛ ꯗꯦꯜꯂꯤ ꯆꯠꯄ ꯂꯥꯛꯄꯗ ꯍꯣꯏ ꯄꯥꯏꯁꯜꯂꯝꯃꯣ ꯁꯣꯝ ꯅꯥꯀꯟꯗ ꯆꯦ ꯊꯥꯖ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯆꯦ ꯊꯥꯖ ꯀ꯭ꯂꯥꯁ ꯀꯌꯥꯅꯣ ꯆꯦ ꯑꯩ ꯀꯣꯂꯦꯖ ꯇꯧꯔꯤꯌꯦ ꯂꯩ ꯍꯥꯏꯌꯣ ꯂꯩ ꯍꯥꯏꯌꯣꯌꯦ ꯂꯩ ꯍꯥꯏꯒꯦꯔꯥ ꯂꯩꯔꯣꯏ ꯍꯥꯏꯒꯦꯔꯥ ꯑꯗꯨ ꯑꯦꯅꯤꯋꯦ ꯖꯒꯣꯏ ꯑꯝꯇ ꯁꯥꯔꯛꯑꯣ
Sister jagoi kamai sadoino live da jagoi sabai thaba nati o nandi class kya karagi ai college auriye Mario je jagoi khara takpiyo takpige lao khoyum dai ozadi nate share khara tona kaigi no ha ha kayam noksale Mario na sister kai ming kauge ai ming Lingjen kauwe natradi karan amu tarakani hoi karan taring mi dum tazarajano samdo yamna fazaiye hoi fazabane ai fazai khangana thadoine ai diga moruida sim dando 그러네. Hoi tabasu nungaye samdusu yam faze yam sange che thank you irombaga yen akoy iromba khatang sai irombaga boraga tawraga sai Jenny ga Lisa ga di Jenny di laitre Jenny mangre Lisa di laiye Lisa tumamgani amadudi tungkrabo Mario tungre 제사자 호기 다 제니디 많이 먹고 이래. 아비니나 봐 애나 뻔뻔이 시다니나 플랫함 하자이 민 thank you. 제가 일람노 하일드기네 저 하예 시스터기 삼세 얌 파자인 nange 얌 누시에 누시에 고주노 같대 망 ꯑꯩꯈꯣꯏꯁꯦꯅ ꯑꯩꯈꯣꯏꯒꯤ ꯑꯄꯤꯛꯄꯤ ꯑꯃ ꯂꯩꯕꯗꯣ ꯎꯠ ꯃꯆꯨꯗꯣ ꯑꯗꯨ ꯍꯦꯔꯣ ꯀꯨꯝꯍꯟꯅꯤꯅ ꯇꯧꯔꯤ ꯑꯗꯨ ꯍꯥꯏꯌꯣꯏ ꯅꯪꯉꯣꯟꯗ ꯅꯪ ꯁꯛ ꯐꯖꯩ ꯍꯥꯏꯁꯦ ꯀꯅꯥꯃꯠꯇ ꯍꯥꯏꯔꯛꯑꯣꯏ ꯁꯛꯊꯤꯕꯤ ꯇꯝꯐꯥ ꯃꯥꯜꯂꯦ ꯃꯥꯟꯕꯅꯦ ꯑꯩꯅ ꯁꯛꯊꯤꯕꯤ ꯇꯝꯐꯥ ꯃꯥꯜꯂꯕ ꯑꯩꯅ ꯕꯜꯂꯥ ꯁꯥꯔꯨꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯃꯥꯟꯖꯔꯒꯦ ꯀꯩꯅꯣ ꯉꯁꯤꯁꯨ ꯆꯔꯣꯡ ꯃꯥꯟꯕꯗ ꯌꯥꯎꯗꯦꯅ ꯍꯣꯏ ꯌꯥ ꯆꯔꯣꯡ ꯄꯥꯟꯕꯗꯣ ꯌꯥꯎꯗ꯭ꯔꯦꯕ ꯃꯥꯗꯣ ꯃꯌꯥ ꯁꯠꯇꯣꯛꯄ ꯆꯠꯈꯤ ꯆꯦ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯒꯦ ꯑꯩꯔꯣ ꯑꯩ ꯂꯥꯏꯚ ꯊꯥꯗ꯭ꯔꯒꯗꯤ ꯉꯟꯅ ꯇꯨꯝꯃꯦ ꯑꯩꯗꯤ ꯅꯨꯃꯤꯠ ꯇꯥꯔꯒ ꯑꯩꯗꯤ ꯄꯪꯇꯨꯝꯗ ꯇꯨꯝꯃꯦ ꯅꯨꯃꯤꯠ ꯇꯥꯔꯕꯗꯤ ꯑꯩꯗꯤ ꯈꯪꯗꯦ ꯅꯨꯃꯤꯠꯄꯨ ꯎꯗ꯭ꯔꯗꯤ ꯇꯨꯝꯃꯦ ꯅꯣꯡꯃꯪꯉꯁꯨ ꯇꯨꯝꯃꯦ ꯅꯨꯃꯤꯠ ꯎꯗ꯭ꯔꯗꯤ ꯑꯗꯨꯝ ꯇꯨꯝꯃꯦ ꯑꯩꯗꯤ ꯑꯃꯨꯛ ꯍꯟꯅ ꯐꯖꯊꯣꯛꯑꯦ ꯑꯃꯨꯛ ꯍꯦꯟꯅ ꯐꯖꯊꯣꯛꯑꯦ ꯁꯥꯔ ꯊꯣꯏꯕ ꯈꯪꯕ꯭ꯔꯣ ꯂꯧꯔꯦꯝꯕꯝ ꯊꯥꯁꯅ ꯁꯥꯔ ꯊꯣꯏꯕ ꯍꯥꯏꯁꯦ ꯀꯔꯝꯕ ꯁꯥꯔ ꯊꯣꯏꯕꯅꯣ ꯁꯥꯔ ꯊꯣꯏꯕ ꯀꯩ ꯁ꯭ꯀꯨꯜꯒꯤꯅꯣ ꯆꯦ ꯏꯐꯦ ꯑꯃ ꯍꯥꯞꯄꯛꯑꯣ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯏꯐꯦꯛ ꯌꯥꯎꯗꯤꯌꯦ ꯏꯐꯦꯛ ꯍꯥꯞꯄ ꯌꯥꯗꯦꯕ ꯀꯣꯃꯦꯟꯁꯨ ꯄꯥꯔꯛꯇꯦ ꯊꯣꯛꯑꯒꯦ ꯀꯃꯦꯟ ꯄꯥꯏꯌꯦ ꯑꯩ ꯑꯗꯨꯝ ꯄꯥꯕꯅꯦ ꯎꯍꯧꯗꯕ ꯑꯣꯏꯔꯝꯅꯤ ꯁꯣꯔꯤ ꯄꯥꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯅꯤꯅ ꯍꯦꯔꯣꯏꯟ ꯑꯣꯏꯍꯜꯂꯒꯦ ꯅꯣꯏ ꯏꯃꯤ ꯑꯃꯁꯨ ꯂꯩꯕ꯭ꯔꯣ ꯁꯤ ꯊꯥꯖ ꯑꯣꯏꯍꯜꯂꯁꯦ ꯑꯗꯨꯗꯤ ꯌꯥꯏꯌꯦ ꯕꯥꯏ ꯕꯥꯏ ꯁꯤꯁꯇꯔ ꯐꯤꯂꯝ ꯑꯃ ꯑꯗꯨꯗꯤ ꯅꯁꯝꯗꯤ ꯌꯥꯝꯅ ꯐꯖꯩꯌꯦ ꯀꯩ ꯂꯝꯗꯩꯅꯣ ꯏꯆꯟꯕꯨ ꯑꯩ ꯍꯌꯦꯜꯗꯒꯤꯅꯦ without dress that left ꯅꯨꯡꯉꯥꯏ ꯑꯩ ꯅꯨꯄꯤꯒ ꯃꯥꯟꯅꯩꯌꯦ ꯃꯥꯟꯅꯕꯅꯦ ꯑꯩꯗꯤ ꯃꯤꯒ ꯌꯥꯝ ꯃꯁꯛ ꯃꯥꯟꯅꯕꯅꯤ ꯃꯤ ꯑꯅꯝꯕꯅ ꯑꯩꯒ ꯂꯣꯏ ꯁꯛ ꯃꯥꯟꯅꯕ so beautiful times schoolꯒꯤ ꯁꯥꯔ ꯊꯣꯏꯕ ꯑꯩꯗꯤ ꯇꯥꯏꯝꯁꯇꯗꯤ ꯇꯝꯃꯛꯇꯦꯕꯀꯣ ꯑꯗꯨꯗꯨꯅ ꯈꯪꯉꯝꯃꯔꯣꯏ ꯀꯩꯗꯧꯔꯒꯦ ꯁꯥꯔ ꯊꯣꯏꯕꯗꯣ ꯎꯔꯕꯗꯤ ꯈꯪꯕꯁꯨ ꯌꯥꯏ ꯎꯗꯒꯤ ꯑꯣꯏꯔꯒꯗꯤ ꯐꯣꯇꯣ ꯊꯥꯔꯛꯀꯦ ꯍꯣꯏ ꯊꯥꯔꯛꯑꯣꯁꯦ ꯊꯥꯖ ꯁꯤꯁꯇꯔꯒꯤ ꯕꯤꯟꯗꯤꯗꯣ ꯌꯥꯝ ꯐꯖꯩ ꯐꯖꯅꯕ ꯊꯤꯟꯖꯜꯂꯤꯅꯦ ꯆꯦ ꯅꯪꯒꯤ ꯁ꯭ꯀꯨꯜꯗꯨ ꯆꯦ ꯅꯪꯒꯤ ꯇꯤꯟ ꯂꯧꯊꯣꯛꯑꯦ ꯍꯣꯏ ꯍꯣꯏ ꯃꯥꯜꯂꯛꯈꯤꯅꯤ ꯃꯥꯜꯂꯛꯀꯅꯤ ꯍꯥꯏ ꯕꯦꯕꯤ ꯀꯩ ꯂꯝꯗꯩꯅꯣ ꯐꯖ
na thahꯧꯗ꯭ꯔꯦ ꯍꯌꯦꯜꯗꯒꯤ ꯍꯌꯦꯜ ꯎꯆꯤꯋꯥ ꯍꯌꯦꯜ ꯑꯃꯌꯥꯡ ꯏꯝꯐꯥꯜꯒ ꯑꯗꯨꯝ ꯅꯛꯅꯔꯕꯅꯤ ꯑꯁꯨꯛ ꯊꯨꯅ ꯍꯥꯏꯔꯨꯕ ꯅꯨꯡꯁꯤ ꯍꯥꯏꯅ ꯅꯪꯒꯤ ꯅꯐꯝꯗ ꯅꯪꯁꯨ ꯃꯨꯛꯇ ꯈꯜꯂꯨꯗꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤ ꯀꯩꯕꯁꯦ ꯕꯥꯏ ꯕꯥꯏ ꯁꯤꯁꯇꯔ ꯕꯥꯏ ꯕꯥꯏ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯔꯤꯁꯤꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯅꯣ ꯏꯆꯟ ꯅꯨꯄꯤꯁꯦ ꯃꯌꯥꯝꯅ ꯂꯣꯏ ꯍꯥꯏ ꯊꯤꯅ ꯌꯦꯡꯉꯒꯅ ꯊꯤ ꯐꯖꯅ ꯌꯦꯡꯉꯒꯅ ꯐꯖꯩ ꯅꯨꯡꯁꯤꯅ ꯌꯦꯡꯉꯒꯅ ꯅꯨꯡꯁꯤ ꯅꯨꯡꯁꯤꯗꯅ ꯌꯦꯡꯉꯒꯅ ꯅꯨꯡꯁꯤꯗꯦ ꯍꯥꯠꯇꯣꯛꯅꯤꯡꯉꯒ ꯌꯦꯡꯉꯒꯅ ꯍꯥꯠꯇꯣꯛꯅꯤꯡꯉꯤ ꯐꯨꯅꯤꯡꯉꯒ ꯌꯦꯡꯉꯒ ꯐꯨꯅꯤꯡꯉꯤ ꯑꯗꯨꯅꯤ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯇꯧꯔꯤꯁꯦ ꯌꯥꯔꯦ ꯑꯝꯇ ꯌꯦꯡꯒꯦ ꯁꯛꯇꯥ ꯊꯤ ꯍꯥꯎ 이젠 너희 아한놈야 람비두다 너희 아니 ꯂꯦꯞꯄꯒ ꯂꯩꯍꯧꯕ ꯎꯏ ꯒꯥꯔꯤ ꯃꯆꯥ ꯑꯃꯒ ꯈꯔꯗꯤ ꯀꯨꯏꯔꯦ ꯏꯕꯥꯅꯤ ꯂꯦꯞꯄꯒ ꯂꯩꯍꯧꯕ ꯍꯣꯏ ꯍꯣꯏ ꯂꯩꯍꯧꯋꯦ ꯂꯩꯗ ꯑꯗꯨꯒꯨꯝꯕꯗꯗꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯈꯣꯏ ꯑꯅꯤ ꯇꯨꯝꯒꯔꯣ ꯍꯌꯦꯡꯗꯤ ꯄꯨꯡ 10ꯗ ꯍꯧꯒꯠꯇꯣꯏ ꯑꯣꯏꯔꯝꯒꯅꯤ ꯅꯪꯒꯨꯝꯕ ꯃꯥꯟꯕ꯭ꯔꯣ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯍꯥꯏꯗꯣꯏꯔꯥ ꯏꯆꯟ ꯍꯥꯏꯗꯣꯏꯔꯥ ꯏꯕꯨꯡ ꯍꯥꯏꯗꯣꯏꯔꯥ ꯍꯣꯏ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒꯤꯗꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯇꯧꯖꯗꯦ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯃꯅꯤꯅ ꯅꯣꯡꯃꯒꯤ ꯇꯨꯝ ꯍꯧꯒꯠꯄꯒ ꯆꯥꯛ ꯊꯣꯡꯕ ꯏꯔꯨꯖꯕ ꯑꯃ ꯇꯧꯕ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯑꯗꯨꯗꯨꯅ ꯉꯟꯅ ꯑꯗꯨꯝ ꯍꯧꯒꯠꯆꯩ ꯆꯨꯝꯃꯤ ꯀꯅꯥꯗ ꯑꯃꯨꯛ ꯅꯨꯡꯁꯤꯔꯨꯏꯕ ꯑꯁꯨꯛ ꯊꯨꯅ ꯍꯥꯏꯔꯨꯕ ꯍꯥꯏꯕꯅꯤ ꯏꯁꯩ ꯁꯨꯝ ꯁꯛꯄꯅꯦꯀꯣ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕ ꯑꯩꯉꯣꯟꯗ ꯀꯅꯥꯝ ꯅꯨꯡꯁꯤꯕ ꯂꯩꯇꯦ ꯅꯨꯡꯁꯤꯗꯕꯁꯨ ꯂꯩꯇꯦ ꯑꯩꯗꯤ ꯀꯔꯤꯝ ꯂꯩꯇꯦ ꯍꯌꯦꯟꯗꯒꯤꯅꯤ ꯁꯥꯔ ꯊꯣꯏꯕꯗꯣ ꯁꯥꯔ ꯊꯣꯏꯕ ꯍꯌꯦꯟꯗꯒꯤꯅꯦꯕ ꯁꯥꯔ ꯊꯣꯏꯕ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯗꯅꯥꯎꯕꯒꯤ ꯑꯣꯖꯥꯗꯣ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯏꯆꯦ ꯁ꯭ꯋꯥꯏꯗ ꯍꯌꯦꯟꯗꯗꯤ ꯈꯪꯉꯦ ꯀꯩꯅꯣꯅꯤꯁꯦ ꯑꯁ ꯑꯁꯤꯒꯤꯗꯣ ꯃꯈꯥꯔꯣꯝꯒꯤꯗꯣ ꯊꯣꯏꯕꯗꯣ ꯆꯦ ꯑꯣꯖꯥ ꯑꯣꯏꯔꯕꯅꯦ ꯈꯪꯉꯦꯍꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯅꯤ ꯀꯩꯅꯣ ꯏꯌꯥꯝꯕꯁꯤꯡꯅꯦꯕ ꯈꯪꯉꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯩꯀꯣ ꯊꯦꯡꯀ꯭ꯌꯨ ꯄꯤꯡꯀꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯁꯦꯠ ꯍꯧꯕꯅꯤ ꯅꯣꯏ ꯑꯅꯤꯅꯦ ꯄꯤꯡꯀꯤ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯍꯧꯕꯅꯦ ꯑꯩ ꯄꯤꯡꯗꯤ ꯁꯦꯠꯇꯤꯌꯦ ꯐꯅꯦꯛ ꯑꯣꯏꯔꯝꯒꯅꯤꯗ ꯈꯣꯡꯒ꯭ꯔꯥꯎ ꯄꯤꯡꯀꯤ ꯈꯪꯗꯦ ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯄꯤꯡ ꯃꯆꯨ ꯑꯝꯇ ꯂꯩꯇꯦ ꯚꯤꯗꯤꯑꯣꯗꯣ ꯃꯇꯦꯛ ꯑꯃꯨꯛ ꯁꯦꯝꯃꯛꯇꯦ ꯃꯌꯦꯛ ꯑꯃꯨꯛ ꯁꯦꯝꯃꯛꯇꯦ ꯍꯥꯏꯕꯅꯤꯍꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯗꯣ ꯍꯥꯏꯗꯤꯅꯦ ꯅꯝꯕꯗ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯌꯥꯝ ꯇꯧꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯤ ꯌꯥꯔꯦ ꯅꯒꯨꯟ ꯈꯪꯉꯤ ꯅꯪ ꯂꯣꯏ ꯄꯥꯜꯍꯧꯔꯣꯍꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯊꯥꯖ ꯁꯦ ꯊꯥꯖ ꯑꯣꯀꯦ ꯁꯤꯁꯇꯔ ꯈꯪꯉꯦ ꯗꯥ ꯊꯣꯏꯕꯗꯣ ꯃꯥ ꯇꯥꯏꯝꯁꯇꯁꯨ ꯇꯝꯃꯛꯄꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒ ꯃꯥ ꯇꯥꯏꯝꯁꯇꯁꯨ ꯑꯗꯨꯝ ꯑꯣꯖꯥ ꯑꯣꯏꯈ꯭ꯔꯦ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯩꯒꯤꯔꯣ ꯑꯩꯒꯤꯗꯤ ꯂꯤꯡꯖꯦꯟ ꯀꯧꯋꯦ ꯅꯨꯄꯤ ꯑꯝꯇ ꯀꯣꯏꯒꯤ ꯀꯩꯅꯣ ꯅꯨꯄꯤ ꯂꯂꯣꯟꯕ ꯅꯠꯇꯦ ꯑꯩꯗꯤ ꯑꯣꯟꯅꯔꯦ ꯑꯗꯣꯝꯅ ꯂꯥꯟꯅ ꯎꯕꯤꯔꯒꯁꯨ ꯑꯣꯟꯅꯔꯦ ꯂꯥꯏꯚꯇꯣ ꯀꯣꯜ ꯇꯧꯔꯛꯀꯦ ꯒꯥꯏ ꯍꯧꯔꯛꯂꯕ ꯃꯌꯥꯝ ꯃꯔꯛ ꯃꯔꯛꯇ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯂꯛꯀꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯀꯣꯃꯦꯗꯤꯗꯁꯨ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯅꯤ ꯑꯗꯨꯒ ꯃꯨꯛꯕꯥꯡꯁꯨ ꯇꯧꯔꯛꯀꯦ ꯃꯔꯛ ꯃꯔꯛꯇ ꯃꯨꯛꯕꯥꯡꯗꯤ ꯁꯨꯝ ꯇꯧꯕꯗꯤ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯑꯗꯨ ꯒꯦꯝꯒꯨꯝꯕꯁꯨ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯚꯤꯗꯤꯑꯣꯗ ꯑꯗꯨꯒ ꯂꯥꯏꯚꯁꯨ ꯃꯔꯛ ꯃꯔꯛꯇ ꯊꯥꯔꯛꯀꯦ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯕꯈꯩ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯌꯦꯡꯅꯕꯒꯤ ꯉꯥꯏꯕꯤꯔꯝꯃꯨ ꯑꯗꯨꯒ
yengbiriba misingdo comment amamamtang tawbiramo. Dawninglakkani kondo. Hi. Hello. Mukbang haibra. Yarabo kon tawrakpa gai. Yare tumo. Khangi kuman lanbungni arabai kusimi. Yengi. Yengo. Kaidawrige sabro. Janbo haidara. Haidi kanto. Live thargo. Khangi kuman lanbung. Isai saglakanu kiye. Saglaroige. Mario. Kanano live tharingayda call tawrake. Hairagisina. Tawroi. Wari phajahallini maije. Call tawraknaba number sumayonda leirammoy. Aigi phone sim yaude. Chak charabro. Chak chare. Thengamni ai chak chasallaba. Sum tandan. Sam tel hangi hoje. Sam hana. Khangi kuman. Segi se sam. Suken kendro. Ai di suken kende. Kadawrino live thariye. Live sum tharamba. Adudi hainu he. Hari katuge habnu. Chauten lini miyame. Mandro. Ma'am. Wari sanadradi tumbaga yadraba mali. Nate mi ma'am. Ibo onari wakhaldo. Yam waina. Warga dum pothabiyo ma'am kaisu kaide aduda aina phuba lakadaba aduga mayambo aina kaisu mayamda aina kaisu tawjaroi haitare. Natrane mayamda aina kaidawba ngamgani. Mayamgi apambani. Hadi noi aiga unabasu nate. Noi aiga lemasu nate. Noi aiga khanabasu nate. Mina tawningba. Loina nangi apamba. Aisu aiga apamba. Fazana kau sam haibase nipidi. Laiteng. Mani. Laiteng. Laiteng ni yuzagi. Nang pamige. Yam wari live se. Oi wari dum pothau. Kaino wari. Ai je mayamgi wari haibamji mangaigirene. Ai ko ngara hagazama yasle. Mayamgi awabaje aingonda haibamji mangaigireba. Tawri asengba adune ko ngawre. Wargadi misang pothabam thokto. Nang tummo kai ai tumba noi pananaba thammiraba aina noi toroba ma kai pibsu lete. Kari khange. Tondon moira them. Chak charabro. Kanglay piba waradi net off tawba. Je thajana haireje. Thaja haisnamna haireje. Wari hari mido potaro noida yengba yade. Haikide. Hoi, aina na yengnabani na aina mido pesa piraga kholaga nekhiba laiteba khumra. Khangde moina yengaga ngono wari ai kok ngawre.
ꯍꯥꯏꯗꯤ ꯃꯣꯏ ꯑꯗꯨꯝ ꯊꯥꯕꯁꯨ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯌꯦꯡꯗꯦꯀꯣ ꯅꯋꯥꯏ ꯂꯧꯗꯦ ꯁꯐꯥ ꯐꯥꯖꯟꯈꯤ ꯅꯣꯏ ꯃꯌꯥꯝꯁꯦ ꯅꯪ ꯁꯕꯤ ꯈꯪꯉꯤ ꯈꯨꯃꯟ ꯂꯥꯟꯕ ꯑꯩꯅ ꯂꯥꯏꯐꯁꯦ ꯇꯣꯛ ꯂꯣꯏꯁꯟꯈ꯭ꯔꯗꯤ ꯋꯥꯕ ꯋꯥꯔꯦ ꯍꯥꯏꯅꯤꯡꯉꯥꯏ ꯃꯤ ꯂꯩꯍꯧꯔꯣꯏꯁꯦ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝ ꯊꯥꯕꯤꯕꯅꯤ ꯋꯥꯎ ꯁꯝꯐꯥꯕꯤꯁꯤꯅ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯕꯅꯤ ꯆꯥꯛ ꯆꯥꯔꯦ ꯔꯣꯁꯟ ꯀꯥꯃꯩ ꯆꯥꯛ ꯆꯥꯔꯦ ꯊꯦꯡꯉꯕꯅꯤꯅ ꯑꯩꯅ ꯁꯨꯝ ꯆꯥꯛ ꯆꯥꯁꯜꯂ ꯑꯗꯨꯝ ꯊꯥꯔꯣ ꯂꯣꯏꯈꯤꯅꯨ ꯑꯩ ꯆꯦ ꯊꯥꯖ ꯅꯪꯅ ꯈꯥꯝꯃꯕꯅꯤꯅ ꯑꯩ ꯂꯩꯔꯒꯦ ꯆꯦ ꯊꯥꯖ ꯆꯦꯒꯤ ꯁꯝꯁꯤ ꯌꯥꯝ ꯉꯥꯎꯖꯩꯌꯦ ꯑꯩꯈꯣꯏꯗꯤ ꯋꯥꯕꯤꯗꯦ ꯃꯊꯪꯗꯒꯤ ꯑꯩꯅ ꯁꯝꯒꯤ ꯂꯥꯏꯞ ꯑꯣꯏꯅ ꯊꯥꯔꯅꯤ ꯁꯝ ꯉꯥꯛꯇ ꯌꯥꯎꯔꯛꯑꯔꯣꯏꯀꯣ ꯃꯌꯥꯝ ꯅꯦꯠꯅꯗꯤ ꯀ꯭ꯌꯨꯠ ꯑꯣꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯀꯩꯗꯧꯕꯩ ꯂꯣꯏꯁꯤꯟꯗꯣꯏꯅꯣ ꯁꯝꯒꯤ ꯂꯥꯏꯞ ꯑꯣꯏꯅ ꯊꯥꯔꯛꯀꯦ ꯇꯧꯕ ꯀꯩꯗꯧꯕꯅꯤ ꯑꯩ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯕꯅꯦ ꯁꯨꯝ ꯊꯥꯔꯛꯄꯅꯤ ꯇꯨꯝꯃꯝꯗꯥꯏꯗ ꯃꯌꯥꯝ ꯆꯥꯕ ꯌꯥꯝ ꯆꯥꯛ ꯌꯥꯝ ꯍꯦꯟꯖꯤꯟꯕ ꯃꯤ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯆꯥꯕ ꯇꯨꯝꯅꯕꯅꯦꯅ ꯆꯦ ꯊꯥꯖ ꯅꯣꯛꯁꯤꯜꯂꯛꯄꯒ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯒ ꯃꯣꯏꯔꯥꯡꯊꯦꯝ ꯃꯥꯔꯤꯌꯣ ꯍꯩ ꯅꯠꯇꯦ ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯩꯔꯗꯤ ꯂꯥꯏꯚ ꯌꯦꯡꯉꯔꯣ ꯑꯩꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏꯌꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯥꯔꯤꯌꯣ ꯑꯩꯉꯣꯟꯗꯔ ꯃꯤꯉꯣꯟꯗꯔ ꯑꯩꯗꯤ ꯑꯗꯨꯝ ꯃꯣꯏꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯁꯨ ꯑꯩ ꯄꯥꯐꯝ ꯊꯣꯛꯄ ꯁꯨꯝ ꯄꯥꯕꯅꯦꯕꯀꯣ ꯑꯩ ꯀꯔꯤꯝ ꯈꯟꯗꯦ ꯑꯦꯅꯤꯋꯦ ꯑꯗꯨꯅ ꯃꯊꯪꯒꯤꯗ ꯍꯥꯎꯇꯕꯤ ꯅꯁꯛꯇꯨꯒ ꯌꯥꯔꯦ ꯈꯥꯔꯦ ꯃꯤꯗ ꯑꯣ ꯃꯥꯔꯤꯌꯣ ꯃꯤꯗ ꯑꯣꯏꯔꯦ ꯑꯩꯉꯣꯟꯗ ꯑꯣꯏꯕꯅꯤ ꯑꯗꯣ ꯋꯥꯔꯤ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯣꯁꯨ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯔꯤ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯗꯕꯅꯤ ꯅꯣꯏ ꯈꯜꯂꯒ ꯈꯪꯉꯤ ꯈꯨꯃꯟ ꯀꯦ ꯕꯣꯕꯣꯁꯥ ꯅꯪꯗꯤ ꯌꯥꯝ ꯍꯥꯎꯕꯩ ꯗꯤꯄꯤꯒ ꯍꯥꯞꯂꯤꯅꯦ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯀꯦ ꯕꯣꯕꯣꯁꯥ ꯅꯪ ꯊꯥꯖ ꯍꯩꯁꯅꯥꯝꯒꯤ ꯀꯩꯅꯣꯁꯦ ꯀꯃꯦꯟꯁꯦ ꯅꯪ ꯄꯥꯔꯣ ꯒꯨꯗ ꯅꯥꯏꯠ ꯃꯩꯔꯥꯕ ꯒꯨꯗ ꯅꯥꯏꯠ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯩ ꯃꯤꯡꯁꯨ ꯈꯪꯉꯝꯗ꯭ꯔꯤꯕ ꯑꯣꯏꯔꯦ ꯑꯩ ꯃꯤꯡ ꯂꯤꯡꯖꯦꯟ ꯀꯧꯋꯦ ꯃꯌꯥꯝ ꯑꯩ ꯃꯤꯡ ꯂꯤꯡꯖꯦꯟ ꯀꯧꯋꯦꯀꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏ ꯂꯥꯏꯐꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯅꯤ ꯑꯩꯅ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯗꯦ ꯏꯟ ꯑꯣꯏꯔꯅꯤ ꯑꯋꯥꯕ ꯀꯥꯡꯕꯨꯁꯨ ꯄꯣꯊꯥꯕꯤꯔꯣ ꯐꯖꯅ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯤꯕꯤ ꯅꯪ ꯑꯃꯨꯛ ꯂꯥꯏꯚ ꯊꯥꯔꯣꯗꯅ ꯌꯥꯝꯅ ꯄꯛꯇꯕꯤ ꯃꯌꯥꯝꯅ ꯃꯤ ꯁꯤꯊꯔꯤ ꯍꯣꯏ ꯄꯛꯇꯕ ꯃꯤꯅ ꯍꯦꯜꯂꯦ ꯃꯤ ꯁꯤꯊꯕꯁꯦꯀꯣ ꯑꯐꯛꯄ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯁꯤꯊꯗꯦ ꯑꯣ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯍꯥꯏꯔꯣ ꯅꯪꯒꯤꯁꯦ ꯍꯣꯏ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯍꯥꯏ ꯁꯤꯁꯇꯔ ꯍꯦꯜꯂꯣ ꯉꯁꯤ ꯌꯥꯝꯅ ꯐꯖꯩ ꯏꯕꯥꯅꯤ ꯀꯣꯏꯅ ꯂꯣꯏꯕ ꯌꯥꯔꯣꯏ ꯂꯣꯏꯁꯤꯜꯂꯅꯤ
ꯍꯦꯡꯉꯦ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯏꯚ ꯊꯥꯔꯛꯀꯅꯤ ꯍꯌꯦꯡ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯊꯥꯒꯅꯤ ꯑꯩꯗꯤ ꯂꯥꯏꯚꯇꯤꯀꯣ ꯌꯦꯡꯅꯤꯡꯉꯒ ꯑꯗꯨꯝ ꯌꯦꯡꯉꯨ ꯌꯦꯡꯁꯨ ꯑꯗꯨꯝ ꯇꯣ ꯆꯦ ꯍꯌꯦꯡꯁꯨ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯍꯣꯏ ꯊꯥꯔꯛꯀꯦ ꯊꯣꯏ ꯃꯣꯏꯔꯥꯡꯊꯦꯝ ꯊꯥꯔꯛꯀꯦ ꯁꯣꯏ ꯊꯥꯔꯛꯀꯦ ꯁꯤꯁꯇꯔ ꯅꯁꯛ ꯌꯥꯝ ꯐꯖꯩꯀꯣ ꯊꯦꯡꯀ꯭ꯌꯨ ꯑꯇꯩ ꯃꯌꯥꯝꯁꯤꯗꯗꯤ ꯑꯣꯀꯦ ꯍꯥꯏꯔꯝꯕꯅꯦ ꯌꯥꯃꯥꯡꯗꯨꯒ ꯌꯥꯔꯦ ꯂꯣꯏꯁꯤꯟꯈꯤꯅꯨ ꯄꯨꯡ ꯀꯌꯥꯗꯅꯣ ꯅꯨꯡꯊꯤꯟꯗ ꯑꯣꯏꯅ ꯊꯥꯔꯛꯀꯦ ꯅꯨꯡꯊꯤꯟꯅꯦ ꯄꯨꯡ 1 2 ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯊꯥꯔꯛꯀꯦ ꯄꯨꯡ 1 2 3 4 5 6 7 9 ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛ ꯎꯅꯔꯁꯦ ꯍꯣꯏ ꯆꯦ ꯊꯥꯖ ꯃꯥꯅꯤ ꯌꯦꯡꯅꯤꯡꯗ꯭ꯔꯗꯤ ꯇꯣꯛꯑꯣ ꯄꯛꯇꯕꯁꯤꯡ ꯍꯣꯏ ꯌꯦꯡꯗ꯭ꯔꯗꯤ ꯇꯣꯛꯑꯣꯀꯣ ꯀ꯭ꯌꯨꯠ ꯌꯥꯝ ꯑꯣꯏꯌꯦ ꯉꯁꯥꯏ ꯑꯣꯏꯕꯅꯦ ꯍꯌꯦꯡꯗꯤ ꯑꯆꯥꯄꯣꯠ ꯆꯥꯔꯒ ꯌꯦꯡꯒꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯝ ꯋꯥꯅꯤꯕ ꯑꯆꯥꯄꯣꯠ ꯆꯥꯒꯦꯔ ꯑꯃ ꯆꯥꯒꯦꯔꯥ ꯀꯩꯅꯣꯅꯦꯍꯦ ꯑꯩꯉꯣꯟꯗ ꯇꯧꯕꯤꯁꯤꯕꯨ ꯑꯩꯁꯨ ꯍꯌꯦꯡꯗꯤ ꯅꯣꯏ ꯃꯌꯥꯝꯁꯦ ꯇꯦꯛꯁ ꯄꯥꯕ ꯋꯥꯏ ꯑꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯔꯒ ꯑꯣꯏꯅ ꯂꯥꯏꯚ ꯊꯥꯔꯛꯑꯒꯦ ꯃꯤꯒꯤ ꯅꯣꯛꯅꯔꯤꯕ ꯅꯪꯒꯤ ꯁꯛꯇꯣ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯀꯩꯅꯣ ꯇꯧꯔꯁꯤ ꯃꯥꯒꯤ ꯃꯁꯛꯁꯦ ꯅꯣꯡꯃ ꯌꯦꯡꯕ ꯆꯠꯂꯨꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯅꯕ ꯌꯥꯝ ꯅꯤꯖꯔꯤ ꯃꯌꯥꯝꯗꯒꯤ ꯑꯣꯀꯦ ꯍꯥꯏꯔꯦ ꯑꯃꯅ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯑꯦꯚ꯭ꯔꯤꯕꯣꯗꯤ ꯕꯥꯏ ꯇꯔꯦ ꯍꯣꯏ ꯃꯌꯥꯝꯒꯅꯦ